मणिपुरी वारी परिंगदा सक्नाइरबा अईबा सगोलसेम इंद्र कुमार की थौना फबक खंबतोन ताबिरसी। मबुबोक भाप तारे खंबतोन मांगख्रे। मबुबोकना ममानबा अनीदा कमदौना मांगखिबनो हंगी। मखोय अनीना खंबतोन मांगखिबगी वारीदु सिथदना लीरबदा मबुबोक अदु लैमाइद तुदुना वानथख्रे। खंबतोन मांगखिबगी पाव लेकाई सिनथुंगना संदोख्रे। लेकाईगी मी अममम अनीनी हंगबा लाक्पना खंबतोनगी युम फिंगौ फौख्रे। लेकाई मयाम चंगदुना पुंगझान यैदुना मोइबुंग खोंगदुना चिंगदोन लोमना खंबतोन बुथीरे। अदुबु फंगबदी मरैखिद्रे। नोंयाई फावबा पुंगझान यैदुना थीबा फंगद्रबदा मियाम मदु हलक्ले। खंबतोनगिदमक नुंगाइतना मियाम पुमनमक अदु मयुम मयुमदा हनक्रे। खंबतोन नुमित चुप्पदुमा चिंगनुंगदा कोइरे। महाक करिगुंबदा लूरबा चिंगचेपता कुम्मी। करिगुंबदा ngमलबा चिंगदोनदा काय। अमुक्सु वांगलबा उजाव मतोन लोमदा काय। शुक्लबा चिंगनुंगदा चंगदुना येंगी। असुम कोइना चलंबदगी नुमित तारकले। निंगथम था ओइबना अयिंगबा फावरकले। युमदा हल्लगे खंदुना खंबतोन ममाई ओलकले। अदुबु चिंगी लंबी अदु महाक खंगदबना मयुम यौबा लैखिद्रे। अकोकपा चिंग लंबी मचा अमा फावबा थेंगनद्रे। उमंग उरक सिंगनांग मरक ई मरक लोकचप लोखा कया लांदुना चटली। असुम मफम खंगदना चटपना नोंयाय यौशलकले। नोंदोलदगी तारकपा लिक्लाना मसादा सेटली इल्लिबा फीरोल पुमनमक पुंगलुप लुपख्रे। खंबतोन हिंगबना थक थक निख्रे। चिंग ओइबना लेरी लेरी सिलकपा नुंगसितना लिक्ला यैरबा मफीदा यैबदा अमुक्कसु हेना इंख्रे। अदुबु खंबतोन चटपा लेपते। असुम चले असुम असुम चले। थासीरमदाई अहिंगनी। नोंगालमदाई मतमदा नोंपोकलोमदगी इरोई मची साना पिकलबा था मचेत अमा थोरकले। मतम अदुतदा खंबतोन महाकना चटलिबा माइकई अदु ओनरे हाइबा खंगलकले। महाकना माइकई ओनना मुक चटपा हौरकले। थागी मंगालदा मागी खोंफम अदु खरा खरदी उई हाइबाबु असेंगबा लंबीदी अमत्ता थेंगनद्रे। ई सिंगनांग उना वना कया मखुतना हाइदोक्तुना चटली। करिगुंबा सा कईना चिंगबा थेंगनरबदी खंबतोन खुदोंग चादबा थोक्लंबा याबनी। अदुबु मंगोंदा असिगुंबा मखलगी अकीबा अमत्ता पोक्ते। महाकी अवाबा हाइबाबु उन ओलबा लिक्ला सिंगना मसादा थेंगलबा अदुतनी। नोंगालमदाई मतमनी। खंबतोन सुक्लबा लोकचप अमदा असुम चलंबदगी ममांग मक्तदा चावरबा सुरुंग अमा उरे। थासीरमदाईगी थादुगी मंगालना यैबदा सुरुंग अदु सेंगफातना उई। सुरुंगी मनुंग अदु येंगसिनखिबदा पुमम मम्मी। सुरुंग अदु उबा मक्तदा खंबतोन मबुबोकना लीखिबा वारी अमा खंगनिंग निंगसिंगले। मबुबोकना हाइखि मसीदगी चिंगलोल मंगा लालगा असोम थंगबा चिंगमाइदा ममांगैदा सुक्लबा लोकचप अमा लैरमनी हाइने। सुरुंग अदुदगी चावरबा हिंचाबा अमा नुमिदांगदा हेक हेक थोरक्तगा अकोइबा चिंग अमदी तंपाकता लैबा सा सल अमदी मी कया फा फादुना पुखि। हिंचाबदु कीबदगी नक्नबा तंपाक अमदी चिंगसांगदा खुंदारंबा मी पुमनमक खुन होंगदुना चेनखि।
ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯀꯌꯥꯒꯤ ꯃꯇꯨꯡꯗꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯤ ꯑꯃꯠꯇ ꯃꯐꯝ ꯑꯗꯨꯗ ꯆꯪꯅꯗ꯭ꯔꯦ꯫ ꯎ ꯋꯥ ꯀꯌꯥ ꯍꯧꯖꯔꯕꯁꯨ ꯃꯐꯝ ꯑꯗꯨ ꯃꯤ ꯇꯥꯗꯕ ꯂꯩꯀꯪꯂꯥꯒꯨꯝ ꯂꯩꯔꯤ꯫ ꯈꯝꯕꯇꯣꯟꯅ ꯊꯦꯡꯅꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯃꯛꯅꯤ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯃꯌꯨꯝꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯂꯦ꯫ ꯑꯍꯤꯡ ꯍꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯏꯪꯂꯕ ꯑꯍꯤꯡ ꯑꯗꯨꯗꯪ ꯅꯣꯡ ꯉꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯦꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯃꯥꯡꯉꯩꯗ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯋꯥꯔꯤꯅꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯊꯦꯡꯅꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯣꯛꯏ꯫ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟ ꯊꯣꯏꯅ ꯀꯤꯕꯗꯤ ꯄꯣꯛꯇꯦ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯑꯍꯤꯡꯗꯇ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯂꯤ ꯍꯥꯏꯕꯅꯤꯅ ꯑꯍꯤꯡ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯩꯔꯝꯂꯣꯏ꯫ ꯑꯗꯨꯅ ꯑꯍꯤꯡꯗꯨꯃ ꯂꯦꯜꯂꯒ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯍꯤꯡꯆꯥꯕꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯉꯩ ꯆꯠꯈꯤꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯏꯪꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯆꯤꯡꯁꯤꯟꯗꯨꯅ ꯁꯤꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯑꯍꯤꯡꯗꯨꯃ ꯂꯦꯜꯂꯒ ꯊꯣꯛꯂꯕ ꯌꯥꯕ ꯀꯌా ꯃꯥꯌꯣꯡ ꯌꯥꯔꯒꯦ ꯍꯥꯏꯅ ꯈꯝꯕꯇꯣꯟ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯦ꯫ ꯃꯍꯥꯛ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯨꯔꯨꯡ ꯑꯗꯨ ꯄꯨꯝꯃꯝ ꯃꯝꯃꯤ꯫ ꯈꯝꯕꯇꯣꯟ ꯃꯥꯗꯨꯅ ꯆꯪꯉꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯨꯡꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯤ, ꯀꯔꯤꯒꯨꯝꯕꯗ ꯁꯨꯔꯨꯡꯒꯤ ꯐꯛꯂꯥꯡꯗ ꯊꯦꯡꯖꯤꯜꯂꯤ꯫ ꯃꯃꯟꯈꯤꯕꯅ ꯃꯁꯥ ꯃꯇꯣꯝꯇ ꯐꯥꯎꯕ ꯎꯕ ꯐꯪꯖꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯏꯁ, ꯑꯁꯨꯛ ꯃꯝꯕ ꯃꯐꯝꯁꯨ ꯂꯩꯕꯣꯏꯔꯦꯀꯣ꯫ ꯐꯔꯦ, ꯉꯁꯤꯗꯤ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯊꯦꯡꯅꯔꯦꯗ꯫ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯈꯔ ꯏꯪꯕ ꯐꯒꯗ꯭ꯔꯥ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯃꯥꯏꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠ ꯑꯗꯨ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯀꯟꯅ ꯀꯟꯅ ꯍꯨꯝꯖꯤꯜꯂꯛꯄꯗ ꯎꯟ ꯃꯍꯤ ꯆꯦꯜꯂꯛꯂꯕꯣꯏ ꯅꯤꯡꯏ꯫ ꯈꯔ ꯌꯥꯝꯅ ꯆꯪꯁꯜꯂꯒ ꯏꯪꯕ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯁꯨꯝ ꯃꯥꯗꯨꯅ ꯆꯪꯕꯅ ꯈꯣꯡꯀꯥꯞ 200ꯔꯣꯝ ꯆꯪꯈ꯭ꯔꯦ꯫ ꯈꯔ ꯆꯪꯁꯤꯟꯕꯗ ꯁꯨꯔꯨꯡꯒꯤ ꯂꯩꯃꯥꯏ ꯑꯗꯨ ꯂꯣꯏꯔꯣꯏ ꯉꯝꯊꯈꯤ꯫ ꯑꯁꯨꯝ ꯆꯪꯁꯤꯟꯕꯗ ꯑꯅꯥꯟꯕ ꯈꯣꯡꯐꯝ ꯑꯃ ꯊꯦꯡꯅꯩ꯫ ꯈꯣꯡꯐꯝ ꯑꯗꯨꯗ ꯈꯝꯕꯇꯣꯟ ꯅꯥꯟꯊꯨꯔꯦ꯫ ꯑꯃꯝꯕꯗꯨꯗ ꯃꯈꯨꯠ ꯄꯥꯏꯐꯝꯁꯨ ꯈꯪꯍꯧꯗꯅ ꯈꯥꯝꯕ ꯉꯝꯍꯧꯗꯕꯗꯒꯤ ꯃꯍꯥꯛ ꯊꯔꯣ ꯑꯣꯟꯊꯔꯦ꯫ ꯀꯌꯥꯝ ꯁꯥꯡꯅ ꯑꯣꯟꯊꯈ꯭ꯔꯕꯒꯦ ꯈꯪꯍꯧꯗ꯭ꯔꯦ꯫ ꯏꯔꯣꯏ ꯂꯣꯏꯕꯗ ꯁꯨꯔꯨꯡꯒꯤ ꯐꯛꯂꯥꯡꯗ ꯌꯩꯁꯤꯟꯗꯨꯅ ꯈꯝꯕꯇꯣꯟ ꯒ꯭ꯌꯥꯟ ꯌꯥꯎꯗꯅ ꯎꯇꯨꯞ ꯇꯥꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯟꯊꯔꯨꯔꯕꯒꯦ ꯃꯍꯥꯛ ꯈꯪꯗꯦ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯄꯨꯝꯃꯝ ꯃꯝꯕ ꯃꯐꯝ ꯑꯃꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗ ꯆꯠꯀꯗꯒꯦ ꯍꯥꯏꯕ ꯃꯍꯥꯛ ꯃꯥꯏꯀꯩ ꯈꯪꯗꯦ꯫ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯇꯤꯜ ꯀꯥꯡ ꯀꯧꯖꯦꯡ ꯍꯥꯔꯧꯒꯨꯝꯕ ꯈꯣꯡꯕ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯥꯏꯀꯩ ꯑꯗꯨ ꯁꯨꯔꯨꯡꯒꯤ ꯃꯄꯥꯜ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯥꯏꯀꯩ ꯑꯗꯣꯝ ꯄꯥꯡꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯑꯗꯨꯕꯨ ꯑꯃꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯈꯣꯡꯊꯥꯡ 2 ꯁꯨꯅ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯐꯝꯊꯔꯒ ꯃꯥꯗꯨꯅ ꯆꯠꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯥꯗꯨꯅ ꯂꯥꯛꯄꯅ ꯈꯣꯡꯊꯥꯡ 100-200 ꯊꯥꯡꯖꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯇꯣꯟꯒꯤ ꯀꯣꯛꯇꯣꯟꯗ ꯁꯨꯔꯨꯡꯒꯤ ꯃꯊꯛ ꯊꯪꯕ ꯐꯛꯂꯥꯡꯗ ꯁꯦꯛꯄꯤ ꯑꯃꯈꯛ ꯌꯥꯛꯅ ꯈꯣꯡꯂꯒ ꯄꯥꯏꯊꯣꯛꯈꯤ꯫ ꯈꯝꯕꯇꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯀꯣꯛꯇꯣꯟꯒꯤ ꯃꯁꯝ ꯆꯞ ꯌꯨꯡꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯅꯗꯤ ꯈꯜꯂꯨꯗꯦ꯫ ꯃꯍꯥꯛ ꯑꯃꯝꯕ ꯑꯗꯨꯗ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯏ꯫ ꯁꯦꯛꯄꯤꯅ ꯈꯣꯡꯗꯨꯅ ꯄꯥꯏꯊꯣꯛꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯉꯥꯜ ꯑꯃ ꯎꯏ꯫ ꯑꯣ, ꯅꯣꯡ ꯉꯥꯜꯂꯦꯗꯅ꯫ ꯎꯔꯤꯕ ꯃꯉꯥꯜ ꯑꯁꯤ ꯁꯣꯏꯗꯅ ꯁꯨꯔꯨꯡꯒꯤ ꯃꯄꯥꯟ ꯊꯪꯕ ꯃꯥꯏꯀꯩ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯣꯝꯗ ꯍꯦꯛꯇ ꯊꯣꯛꯍꯧꯔꯒꯦ꯫ ꯅꯣꯡ ꯉꯥꯜꯂꯕꯅꯤꯅ ꯍꯤꯡꯆꯥꯕꯗꯨ ꯍꯜꯂꯛꯄ ꯌꯥꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯈꯝꯕꯇꯣꯟ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯃꯉꯥꯜ ꯎꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯄꯥꯛ ꯌꯧꯗꯦ꯫ ꯑꯁꯨꯝ ꯈꯔ ꯆꯪꯁꯤꯜꯂꯛꯄꯅ ꯃꯉꯥꯜ ꯑꯗꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯈꯔ ꯎꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯟꯕꯗ ꯃꯈꯣꯡꯗꯨ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯜꯂꯤ꯫
ꯈꯨꯗꯤ ꯊꯤꯔꯤꯕꯗꯨ ꯀꯔꯤꯅꯣ ꯌꯦꯡꯉꯨꯕꯗ ꯃꯤꯒꯤ ꯃꯀꯣꯛꯀꯤ ꯁꯔꯨ ꯃꯥꯜꯂꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯃꯥꯡꯂꯣꯝꯗ ꯌꯦꯡꯈꯤꯕꯗ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ, ꯈꯣꯡ ꯈꯨꯠꯀꯤ ꯁꯔꯨ ꯑꯃꯗꯤ ꯀꯣꯛꯀꯤ ꯁꯔꯨꯇꯅ ꯄꯤꯛ ꯊꯟꯅ ꯂꯩꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯑꯉꯥꯟꯕ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯁꯔꯨ ꯁꯌꯥꯡꯁꯤꯡ ꯑꯗꯨ ꯀꯥꯟꯗꯨꯅ ꯋꯥꯅ ꯆꯠꯂꯤ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯒ ꯃꯉꯥꯜ ꯑꯗꯨ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯃꯥꯡꯃꯛꯇꯗ ꯑꯉꯥꯟꯕ ꯑꯗꯨ ꯂꯩꯔꯦ, ꯑꯗꯨꯕꯨ ꯁꯨꯔꯨꯡꯒꯤ ꯊꯣꯡꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯁꯨꯔꯨꯡꯒꯤ ꯐꯛꯂꯥꯡꯒꯤ ꯃꯌꯥꯏꯋꯥꯏꯗ ꯅꯞꯁꯤꯟꯗꯨꯅ ꯂꯩꯕ ꯂꯪꯂꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯑꯋꯣꯏꯕꯃꯛ ꯃꯗꯨ ꯆꯥꯎꯔꯕ ꯃꯅꯤ ꯃꯨꯛꯇꯥ ꯑꯃꯅꯤ꯫ ꯃꯗꯨꯒꯤ ꯃꯉꯥꯜꯅ ꯁꯨꯔꯨꯡ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯟꯕꯅꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯑꯔꯣꯟꯕ ꯀꯌꯥ ꯑꯗꯨ ꯈꯪꯅꯤꯡꯗꯨꯅ ꯈꯝꯕꯇꯣꯟ ꯊꯛ-ꯈꯥ ꯃꯨꯟꯅ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯁꯨꯔꯨꯡꯒꯤ ꯃꯊꯛ ꯊꯪꯕ ꯐꯛꯂꯥꯡ ꯑꯗꯨ ꯀꯜꯂꯕ ꯆꯤꯡꯒꯤ ꯅꯨꯡ ꯑꯃꯗꯤ ꯆꯤꯡ ꯂꯩꯕꯥꯛ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ꯫ ꯃꯊꯛ ꯑꯗꯨꯁꯨ ꯃꯔꯛ ꯃꯔꯛꯇ ꯊꯋꯥꯟꯃꯤꯆꯥꯛꯀꯨꯝ ꯑꯔꯪꯕ ꯃꯆꯥ ꯃꯆꯥ ꯎꯏ꯫ ꯈꯝꯕꯇꯣꯟꯅ ꯈꯜꯂꯤ, ꯃꯁꯤꯁꯨ ꯃꯅꯤ ꯃꯨꯛꯇꯥ ꯉꯥꯛꯇꯅꯤ꯫ ꯁꯨꯔꯨꯡ ꯑꯗꯨ ꯃꯤꯔꯥꯡꯇꯅ ꯄꯤꯛ ꯊꯜꯂꯤ꯫ ꯃꯆꯤꯗꯁꯨ ꯆꯥꯎꯔꯕ ꯃꯤꯔꯥꯡ ꯊꯥꯛꯄ ꯎꯏ꯫ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯆꯥꯎꯔꯕ ꯃꯤ ꯀꯌꯥꯅ ꯂꯥꯡ ꯑꯗꯨꯗ ꯊꯨꯔꯕ ꯃꯆꯤꯟꯖꯥꯛ ꯉꯥꯏꯗꯨꯅ ꯂꯩꯕ ꯎꯏ꯫ ꯐꯛꯂꯥꯡ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯊꯛꯇꯁꯨ ꯆꯥꯎꯔꯕ ꯁꯦꯛꯄꯤ ꯀꯌꯥ ꯅꯞꯇꯨꯅ ꯂꯩ꯫ ꯈꯝꯕꯇꯣꯟꯕꯨ ꯎꯕꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯄꯥꯏꯊꯣꯛꯈꯤ꯫ ꯈꯝꯕꯇꯣꯟ ꯁꯨꯔꯨꯡ ꯑꯗꯨ ꯈꯝ ꯊꯦꯡꯅ ꯆꯪꯗꯨꯅ ꯌꯦꯡꯅꯤꯡꯉꯛꯏ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤꯕꯒꯤ ꯃꯇꯤꯛ ꯑꯉꯥꯟꯕꯗꯨ ꯈꯔ ꯑꯁꯨꯝ ꯃꯥꯡꯈꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯨꯡꯒꯤ ꯅꯥꯛ ꯌꯦꯠꯇ ꯃꯆꯤꯗ ꯇꯒꯨꯞ ꯇꯔꯦꯡ ꯉꯥꯜꯂꯤꯕ ꯃꯅꯤ ꯃꯨꯛꯇꯥ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯈꯔꯗꯤ ꯎꯕ ꯐꯪꯏ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯒ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤꯗꯨ ꯑꯅꯤ ꯊꯣꯛꯅ ꯆꯪꯈꯤ, ꯌꯦꯠꯂꯣꯝꯗ ꯑꯃ, ꯑꯣꯏꯔꯣꯝꯗ ꯑꯃ꯫ ꯈꯝꯕꯇꯣꯟ ꯑꯣꯏꯔꯣꯝ ꯊꯪꯕꯗꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯌꯦꯠ ꯊꯪꯕ ꯁꯨꯔꯨꯡꯒꯤ ꯄꯔꯤꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯥꯞꯇꯛꯅ ꯑꯉꯥꯟꯕ ꯑꯃꯁꯨ ꯎꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯁꯨꯔꯨꯡꯒꯤ ꯃꯄꯥꯟ ꯊꯪꯕ ꯊꯣꯡ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯟꯗꯨꯅ ꯈꯝꯕꯇꯣꯟ ꯈꯣꯡꯊꯥꯡ ꯀꯟꯅ ꯊꯥꯡꯖꯤꯜꯂꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗꯗꯤ ꯍꯥꯟꯅꯒꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ, ꯍꯦꯟꯅ ꯉꯥꯟꯕ ꯃꯅꯤ ꯃꯨꯛꯇꯥ ꯑꯃꯒꯤ ꯃꯉꯥꯜ ꯑꯣꯏꯔꯝꯂꯦ꯫ ꯃꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯈꯤꯕꯗ ꯆꯥꯎꯔꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯃ ꯑꯉꯥꯟꯕꯗꯨꯗ ꯇꯔꯪ ꯎꯔꯛꯏ꯫ ꯈꯝꯕꯇꯣꯟ ꯃꯈꯣꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯆꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯈꯣꯡꯀꯥꯞ 30 ꯆꯞ ꯆꯥꯅ ꯆꯪꯉꯤ꯫ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯕꯗ ꯃꯤ ꯑꯆꯧꯕ ꯑꯃꯒꯤ ꯁꯔꯨ ꯄꯣꯂꯥꯡꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯀꯣꯛꯀꯤ ꯁꯔꯨ ꯑꯗꯨ ꯈꯝꯕꯇꯣꯟꯒꯤ ꯊꯥꯖꯤꯟꯃꯨꯛ ꯋꯥꯡꯉꯤ꯫ ꯃꯄꯥꯝꯕꯣꯝꯒꯤ ꯁꯔꯨ ꯑꯗꯨ ꯑꯃꯃꯝꯅ ꯋꯥꯏ 4ꯔꯣꯝ ꯀꯣꯜꯂꯤ꯫ ꯈꯝꯕꯇꯣꯟꯅ ꯈꯜꯂꯤ, ꯑꯩꯈꯣꯏ ꯏꯄꯨꯕꯣꯛꯅ ꯃꯃꯥꯡꯉꯩꯗ ꯁꯨꯔꯨꯡ ꯑꯃꯗ ꯍꯤꯡꯆꯥꯕ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯤ ꯆꯠꯅꯅ ꯂꯩꯔꯝꯕꯖꯥꯠꯅꯤꯗꯅ꯫ ꯉꯁꯥꯏꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯃꯆꯥꯁꯤꯡꯗꯨꯅ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯆꯥꯕꯒꯤ ꯃꯔꯨ ꯃꯌꯥꯒꯨꯝꯕ ꯑꯣꯏꯔꯝꯕ ꯇꯥꯔꯦ꯫ ꯍꯤꯡꯆꯥꯕ ꯑꯁꯤꯗꯤ ꯁꯤꯕ ꯀꯨꯏꯔꯕꯖꯥꯠꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯒꯗꯤ ꯂꯩꯔꯤꯕꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯟꯅ ꯈꯝꯕꯇꯣꯟ ꯁꯨꯔꯨꯡꯒꯤ ꯄꯔꯤꯡꯗ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯈꯔ ꯆꯠꯂꯒꯗꯤ ꯁꯨꯔꯨꯡꯗꯨ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯜꯂꯒ ꯉꯥꯜꯂꯤꯕ ꯃꯅꯤ ꯃꯨꯛꯇꯥꯗꯨ ꯇꯥꯞ ꯍꯦꯛ ꯄꯥꯏ꯫ ꯑꯗꯨꯕꯨ ꯃꯅꯤ ꯃꯨꯛꯇꯥꯗꯨ ꯆꯤꯡꯒꯤ ꯅꯨꯡꯗ ꯅꯞꯁꯤꯟꯗꯨꯅ ꯂꯩꯕ ꯑꯣꯏꯕꯅ ꯍꯦꯛ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯐꯨꯛꯇꯣꯛꯄ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ꯫ ꯃꯈꯨꯠꯅ ꯐꯛꯇꯣꯛꯄ ꯉꯝꯗ꯭ꯔꯕꯗ ꯃꯍꯥꯛꯅ ꯁꯤꯡ ꯆꯟꯕ ꯊꯣꯔꯛꯄꯗ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯔꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯨꯝ ꯅꯤꯡꯁꯤꯡꯕꯗ ꯑꯍꯥꯟꯕ ꯁꯨꯔꯨꯡ ꯆꯪꯂꯛꯄ ꯃꯇꯝ ꯐꯥꯎꯕꯗꯤ ꯃꯍꯥꯛ ꯊꯥꯡꯖꯧꯗꯨ ꯄꯥꯏꯔꯝꯃꯤ꯫ ꯈꯝꯕꯇꯣꯟ ꯇꯞꯅ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯃꯍꯥꯛꯅ ꯁꯨꯔꯨꯡꯒꯤ ꯃꯆꯤꯟꯗꯒꯤ ꯑꯣꯟꯊꯔꯛꯇꯨꯅ ꯉꯥꯏꯍꯥꯛ ꯋꯥꯟꯊꯗꯨꯅ ꯂꯩꯔꯨꯕ ꯃꯐꯝ ꯑꯗꯨꯗ ꯊꯥꯡꯖꯧ ꯑꯗꯨ ꯁꯣꯏꯗꯅ ꯇꯥꯍꯧꯔꯝꯕ ꯇꯥꯔꯦ꯫ ꯑꯗꯨꯗꯤ ꯃꯅꯤ ꯃꯨꯛꯇꯥꯗꯨ ꯀꯝꯗꯧꯅ ꯐꯛꯇꯣꯛꯀꯅꯤ? ꯃꯈꯨꯠꯅ ꯐꯛꯇꯣꯛꯄ ꯉꯝꯗ꯭ꯔꯕꯗꯨꯗ ꯈꯝꯕꯇꯣꯟꯅ ꯍꯥꯟꯅꯒꯤ ꯁꯨꯔꯨꯡ ꯃꯆꯤꯟꯗ ꯊꯦꯡꯅꯈꯤꯕ ꯑꯉꯥꯟꯕ ꯃꯅꯤ ꯃꯨꯛꯇꯥꯗꯨ ꯂꯧꯒꯦ ꯈꯟꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤꯗꯨ ꯃꯐꯥꯡꯕꯅ ꯃꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨ ꯌꯧꯕ ꯉꯝꯗ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫
ꯍꯤꯡꯆꯥꯕꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯃꯗꯤ ꯉꯜꯍꯧꯕ ꯃꯅꯤ ꯃꯨꯛꯇꯥ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗ꯭ꯔꯦ꯫ ꯑꯃꯝꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯃꯥꯗꯨꯅ ꯑꯁꯨꯝ ꯆꯠꯂꯤ, ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯃꯉꯥꯜ ꯑꯅꯤꯃꯛꯇꯨ ꯑꯃꯠꯇꯁꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯜꯂꯛꯏ꯫ ꯀꯥꯟꯅꯗ꯭ꯔꯦ, ꯑꯃꯨꯛꯁꯨ ꯆꯪꯁꯤꯜꯂꯤ, ꯊꯦꯡꯅꯗ꯭ꯔꯦ꯫ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯀꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯃꯝꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯄꯔꯤꯡꯗ ꯆꯪꯁꯜꯂꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯐꯛꯂꯥꯡꯗ ꯊꯦꯡꯖꯤꯜꯂꯤ, ꯀꯔꯤꯒꯨꯝꯕꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯜꯂꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯪꯁꯤꯟꯕꯗꯤ ꯂꯦꯞꯇꯦ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟꯅ ꯑꯃꯝꯕ ꯁꯨꯔꯨꯡꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯗꯨꯅ ꯆꯠꯄꯗ ꯅꯨꯃꯤꯠ 15ꯅꯤ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟꯗꯤ ꯃꯍꯥꯛꯅ ꯆꯪꯈꯤꯕ ꯑꯍꯤꯡꯗꯨ ꯂꯣꯏꯗ꯭ꯔꯤ ꯈꯟꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯁꯨꯔꯨꯡꯒꯤ ꯃꯄꯥꯜ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯂꯦꯞꯇꯅ ꯆꯠꯂꯤ꯫